Handak National Hydroelectric Power Corporation Limited NHPC na Manipur lengaki amadi ngami amasung lomi singna mayok nariba awaba kaya asi karimata thausadana masa matantana Loktak Hydroelectric Power Project Loktak LHMC ngakpigani Loktak Hydroelectric Multipurpose Project po CHAHI kun mga amaga Sangthaba Ministry of Environment, Forest and Climate Change, Government of India gi AWABA law na ba naramba si All Loktak Lake Areas Fishers Union Manipur, Alafum Chamfu Kangpok, Floating Island Village, Loktak Lake, Thanga Assembly Constituency, Bishnupur District, Manipur na akan mamongda condemn tawi haina fong directly. Ngasi media da thadorakpa Cherol Amada, Alafum gi Secretary Oinam Rajan Singh na hanglakli, Khwaidagi maru oina Manipur lengaki Loktak Development Authority LDA amadi Loktak ta nga faduna hingliba miyamda karimata khanghallamba tawdana amasung CHAHI nifurom akoibagi PHIBHAM da sokhankiba amadi miyamgi punsida pikhiba awaba CHEITHENG kaya HANNA KHANNABA HOTNADANA Loktak project ki mapunsi sangdok HANNABA Government of India da chatlamba asigi motive karino Manipur lengak na Loktak project ki Matam Sangthaba Yaroi paikhatringaida masina sokhalaba MEEYAMGI amadi AKOIBAGI PHIBHAM HANNA KANNABA Haina alafum na lengaki pukning CHEITHENG